Central Forcing-na ningthina ngak senduna leiriba Jiribam District ki Borobekra Subdivision ki manung chanba mafamda Manipuri gi yum ama yauna yum ahum kuki kulai paiba oigani chingnaba singna mai thadoklam lei June 6 tagi district asida oirakliba kanglup ki irang asina maram oraga Jiribam town dagi manung hanjina leiba tongan ba khul kayada maitegi yum kaya bomb kapsinduna Akaya toy nang hankiba amadi mai thakraba matung nauhauna na Harinagarda bomb sizinaduna maitegi yum ama kuki kulai paiba oigani chingnaba singna thugai khrei Thaudo asing asi nongalamdai pung 2:30 tarakpa matamda thokibani hairi Thaudo asiga ikan kanadana Butangkhalgia tainana leiba Mukhangthol dasu Manipuri gi yum ama amadi Gwakhal da leiba maitegi farmhouse amasu kuki kulai paiba oigani chingnaba singna mai thadoklamkhi hairi Panbayabadi haukiba June 6 tagi Jiribam da tholakliba kanglup ki irang asibo laksinaba Borobekra subdivision ki tongan ba maitegi khul kayada CRPF amadi Assam Rifles ki personnel kaya thamduna ngak senduna lakibani